Aham muktada mayam butaram noksari loina na channel asina ngasi semjagadaru video sa masi aigi video ayamada mayam na comment pibirakpa adugum habitar habida mayam request tor padugum video mane masi gi video se mamang da sai hangna siga manaba haitare adum thagat kheba leire madudi tha khuding gi oina chai ka banu mi se kai kai oide no habi je mayam hangna reba ada ai hangna thagalok padi tha se lamta tha lagdi lamta tha gi oin thaga pa kalen gi la kalen gi mu thaga pa sajibu la sajibu gi mu thaga pa sang tawne ba habidi tha amada chai ka ba tanaba adai chai deba chilhai deba mayam leidana sigum punjalaga thaga pane tha ama mangi ado ngasi thaga ka dori besina akhoi tha taragani thoi leiri se sajibu dagina lamta boge tha taragani thoi sida chai ka banu mi se karam bano habido mayam na hena nungai na habi tare ngasi video si yengba matamda isa gi pokpa tha da poiba numit cha masi chai ka banu mi tabra ta da habi si yengba nungai na bigina mak habi tare masi ayamna subscriber habi tare viewer habi tare mokhoina comment sidum pinar habi tare aduna masi video si tangai fadana lokhatchabane aduga hama thamjaning bamna chai ka ba se kyamu phaba kyamu maruiba potno habi sini maruina habi tare chai ka banu mi se khangagasu masigi value se khangdragadi kana de habitare ko aduna kari maroi ge habiduni maroina hari ba chai ka banu mi se tha amada hojik se kalen tha ge oina chai ka banu mi se akhoi ge yam ta hajarke Tuesday ga Wednesday ga Thursday ga oibane ba ado hari banu mi ohum se masi chai ka banu mi se masida afaba thabak thorom ke ama tawba pangthokpa adagi sinpham oiro ama oiro leidana se hauba sigum se afaba loi oyeba aduga masida natana mo khwaidagi na pharibdi kaino haba matam hariba kalen thage laba bokpane yemjage sane sagol chen hariba ahum je masida pokpa mi je haba tare kalen thada laba bokpane yemjage sane sagol je ne chida pokpa mi singje mithoi mihenbu oiganba adigi Meekok Thongba oiganba mayam marak tilakpada Meekok Thongba oiba adigi mingchat leiba habitare ko sel paiba do mingchat leiba adigi sports hanabada maming leiba adigi actor actress leidana sigumba maming chatpa mioi kya oigal habitare ko famous oigan ba habitare sigumba mithoi mihenba haidana dumaina haineba ko sai ka bana Mr. Pokpa singje masi amoromda aina chai ka bana mikhaktang oigadra habidi adusu leite ko aduga chai ka bana haidana hekta phawro gadra hekta maming chalagadra habisu leite ko maramdi chai ka banu bita nang puogasu nahana khwaidigi tanba mi moiraba nahana khwaidigi honaningdaba misa moiraba adu tar kem kanati aduga chai ka banu bita poktraba misa amana maakse kham yam kallaba honaba yam kallaba adu itagade maakse du mithoi mihenba maana pamjaba maake panthungda dum yaukhini habitare basina takpade kaino haba matamda akhoigi chai ka abasiju belu leite haba nate lai adu ibatargasu tangai fodana akhoigi miyobi life sida magi punsi sida chai ka banu mi khaktang yengdeba mapok tha yengnari mapok no mi yengnari adige mahaki thaban gi matungina yengnari mahaki rasi gi matungina leidana siguma kayam leiri ko akhoigi yengbe ab haitare mi sigoina ma si kai oirakani maduda natana mo akhoigi palmistry da subu adum yeng idune khwa me idun kai leibo khoppa gaina si aina si panjari se aigi channel de si ge mari leina khala sum thaga pani na mayam sum haijabani aduga khwaidigi maroina akhang kan ba honaba kan ba siguma mi ja adu mithoi men ba dum oigani mana honariba mana phangninga ba poto adum phangani habitare aduna ayhana thamjaning badi chai ka ba se afaba amani haidana sumai thamjabani chai ka ba no misida nahana afaba thaba ama anoba business sam hogi haitarga hariba tha adugi chai ka ba no mi amadi hauragadi afaba oigani thaba ama hauraga sa afaba oigani simpham ama hauraga sa afaba oigani laidana adiye por ama nangna asawa por ama laining ba car ama dagi gari macha ama laidana natrage phiro makta lerga ju yam kana kup thadraga su ka phirom gumadi kya kana kup thadra su yare adu gari gumba adige sa jibu gumba laidana sigumba matang da happy khanba yai ko adige yum ama sa ba hobo khopa laidana sigumba mayam leigre sigumba dum sigumba sai ka banu misudum season habitare aduga maroina tha yoina hariba no mising sida pokpas mi singja masi khetang mayam go tonga ba mithoi mihan boigan ba Meekok Thongba oigan ba adigi maming chakan ba habitare ko afaborom da adugum oigal le habani aduni adu thamjarak lage aham ba tha je sajibu thane sajibu gi oina Saturday Sunday Monday ahum masini chai ka banu mi kalen tha gi oina Tuesday Wednesday Thursday aduga inga tha gi oina Friday Saturday Sunday aduga ingen gi oina Monday Tuesday Wednesday thawan gi oina Thursday Friday Saturday
aduga langban thagi oina Sunday Monday Tuesday aduga mera thagi oina Wednesday Thursday Friday hiangai gi oina Saturday Sunday Monday poinu thagi oina Tuesday Wednesday Thursday aduga watching thagi oina Friday Saturday Sunday final thagi oina Monday Tuesday Wednesday lamta gi oina Thursday Friday Saturday mayam gyan tabiramani ko aina hoji haijeri bido jikido amukta ga hana thamjarke madudi sajibu thagi oina thangja nomaijing ningthokaba adu kalen thagi oina leba pupa himjegesa sangoljel aduga inga gi oina irai thangja nomaijing ingen goina ningthokaba leba pupa himjegesa thawan goina sangoljel irai thangja langban goina nomaijing ningthokaba leba pupa mera gi oina himjegesa sangoljel irai hiangai gi oina thangja nomaijing ningthokaba poinu goina leba pupa himjegesa sangoljel aduga watching goina irai thangja nomaijing aduga Friday goina ningthokaba leba pupa himjegesa lamta goina sangoljel irai thangja sumaina hariba tha tara ni thoisida Chei Kaba se numit ahum sumaina leirame hariba singasi ayana semjan sajimba nasade masi larik tagi thingnajaduna aina mayando mukhodol tamjabani hariba Chei Kaba se akhoi tha amada Chei Kaba se kai no haiba je calendar da kaida kya kana yaungdaban maramasina aige viewers singe khanjarga makoina request tawbirpu maramna ngasi video se lokhatjabani ngasi je akhoi ge aige sound ju kitang kana tawgoni habadi langi ko yamna la harabusu hojikse kalen thane la harabu yam kan harauri akhoi ge lekai ge anakpada su akhoi ge bido wang purel khana sawba ko ma ke ju lai harauri habitare aduna magi sound su dum tare ado kasukaide ado mayam su dum hariba Chei Kaba numit singje khangbirabani na ado modom gi pokpa numit aduga pokpa thage matungina Chei Kaba numit ta pokpara yengbiro adu da pokte haidana su nungai taba leiningai leite ado modom kham kalaba honaba kalaba haidana in mamana su dum thamjai ko adu oi bitaragadi nahana pa mi bana ke panthung nahana khanjari bodo dum thungbu oigani haidana smai thamjage aduga maroina sida Chei Kaba numit sida poiba sing sidi asmaina piramabani na mahana su hona jaba aduga mahana su kham kalagadi hena mai pa ko haiddo adu su dum oigani aduga tha sigi oina Chei Kaba numit sing sida thabak hauba sinpham hauba po leiba sikum afaba mayam oigani habitare hariba video ase aige viewer singna ai hagna tha khodegi sum thagalakpuda tha pulap ki oina thagat piro habidugi masi lokhatchabani haidana haijeri ngasi gi video yengbiriba sinau singna ngasi gi video ase adom da khara doisu kana biba lergadi like amato su nambira mo haidana haijeri aduga adom gi friend circle singda natraga imung manung isilinau singda hariba video sina makoi da khara doisu kana gani khalagadi video ase share su tobi haidana haijeri ngasi gi oina di matang swaidolo sinjarage kanglai fai mana yai fare